Khoihina hakchangda piba kannabasing pat pumba naidaba matam chuppada inauta nauduna leiraba polam amatang haiba tarabdi khoihini. Britain gi researcher singna khoigi maramda matam sangna tijinduna laki. University of Manchester gi researcher singna tijinbada mahik matai hatpa ngamai magun cheliba khoibu hidak oina sirinaba yagani haiba khangle. Fusarium kowa fungus amna miyobi mi tanglai kanagmi punchi phaw mangningai ohelai. Pami makal khara amadi leibak lehaw diawa fungus makal asi khoihina araiba mongna mang tahan bangami haiba researcher singna tijinbada khangle. Kudong tingai orba fungus asigi cell wall tugaiba ngamliba khoibu ana laing de hidak oina sinaba yabai phibamda leire hairi. Manchester University ki researcher Jen Habib Al-Hindina haiki matam sana oisinba ngamdraba asokpa mafamda fungus na maram oiduna khudongthiba kayamam tholakpa yai. Masidi ngaktongnaba tangai phana broad spectrum antibiotics sabagi mathau tarai. Asokpa matamda microorganism singi apaba kuyom biofilm amana kupsin khibadagi oisinba wana toi adu khoina hariba biofilm asi namkhaiba ngambanina asokpa oisilhanba chauna mateng pangi haina researcher singna phongdoki kaithen na phangliba anti fungal medicine khadagi khoihina hena phaba heli haibase handakta thijinbai khanglakpani. Researcher singna haiki fungal infection phan mangamliba khoibu aphama makalgi hida oina sinakpa yabai phimamda leire. Khoihina hakchangna piriba kannabadi asuki matik yamkhre lok khubadagi horaga asokpa oisilhanba amasung infection mayongnaba asina jingma kaya kayani. Kanagumba hakchangi arumba hantahaningba singna athumba chaninglakpa matamda chinigi mahutta khoyi oina sinabi yai. Adubu khoyi dasu chinigi saruk yawbanina mayai oirappa changna sinaba mathau tai. Ayuk khudingi chakhaw hanglingida lumbu lumbu saba isingda champra mai sumjilaga khoi khara yansinduna thakpa achuki matik phai kanagumba hakchangi arumba hantaningba singna cha amadi khoi thakpada chinigi mahutta khoi oina sinaba kanagani. Antioxidant amasung antibacterial gi masgun cheliba khoina digestive system phanduna hakchang phanbaga loinana cancer amadi heart disease na chinglaina kya ding aktoe. Dermatitis amasung lupau phanba ngamliba khoihida vitamin amadi mineral marang kani yawi. Blood pressure su sang amada lengdana lehenbada mateng pangi tumba yagandaba amsung toina mikap thokanba angangsingna sang naina khoi pithaklabadi mapung phana tumba yahali khwaidi maru oribadi asokpa oisilhanbagi matangdani. Hiram asigi matangda Manchester University ki researcher Jen Habib Al-Hindina haiki hakchangi mafam amada asok apan yawrakpa matamda fungus na maram oiduna oisinbada tapthali asokpa mafamda khoi tairabdi fungus punamak lokthokkhiduna asokpa oisilhanbada mateng pangi. Adum oinamak fungal infection amadi tonganba superficial infection singda khoibu hidak oina sinabagi matangna makhatana thijingadabu watli. Adum oinamak kuina laijawduna leiraba asokpa mafamda khoi taiba phai haibasi researcher singna kumna thijileba matungda khanglakpani. Researcher singna haiki microorganism singi apaba kuyom amana kupsin khibadagi asokpa mafam oisilaktaba maramna laijawrakpani. Karigumba mahik matai changkhibadagi laijawrakpasu yawi. Adubu ayama matana fungus na maram oiduna asokpa khudimak oisinba ngamdabani. Fungal infection amadi tonganba superficial infection singda khoibu hidak oina sinnabagi matangna makhatana thijanana honari hairi.